department. Aingi punshidi ngasina karigi hajava ngamdana aina ngasi ang tufauduna aina kali karino kangdene tauriva ngasidi mangluva mangladi taifang nunduna lairame manglaknarida taifang ngasidi 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 ahangba mafam amadi leihore punsida aigi leiramdare kanashu aigi khangawdana hauki matamgi punsigi lamjila chiluvada aina tauki miyoibani aikoidi jakhidani nomari matam leiringaida nunsihona Kini hingiva punshidi kanagi hingani faurakare hingba aina ngasidi manglaknarida taifang 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 ngasidi manglaknarida taifang